Ahanbada yengbiriba tabiriba punamanasu soidana hana khangbiramlagani adubo channel asigi maikaidagisu ningsingjaba amaka iramdam manipur asigisu seba tawbiriba saisakpa oza soren jomnam hauzik rims hostan dakkan naduna leiriba asida layingnanabagidama yamlaba sanfam changadawri selgia oba mayuknariba saisakpa oza soren gidabak manipur local news youtube channel asida yengbiriba punamakna oza asigidamang gamjaba khara dang mateng pangminasi aibu wafam tamjari Police officers na maranai ki thabakta person ke asinabagi wathok lagle tari suba MR ki siona mayum sabda MR person sing sejinaba thengnare Manipur police ki makok thongbo officers singda police constable rifleman amasung plavor singbo paranai ki oba thabak thorum singda sinabagi aso wathok lagle wathok asimak tari suba Manipur rifles ki commanding officer P Gaulungman sengsit ki iroi sembada leiba zoological garden ki mayada leiba Local Lamada Teres Suba MR Parson Bari Tabak Swalamba Impal West District Deputy Commissioner T.S. Kiran Kumarna Tengnake. Tazabaya from the Gifanga Pound High, Erosion Manak Talaiba, Lampel Local Lanai Mui Karana. Yunkai Sazilakle, Iva Akanapau Ombafang Badagi DZ Impal West T.S. Kiran Kumar AAS Na. Ngasi Yuk Sangshin Duna Yangsinki, Ngasi Yuki Akanba Nozu Marakta, Deputy Commissioner Masabak Lampel Local Satagipa Akanaba Drive Bamada. Zoological Garden ki kem mamang na local adugi mai thangba sarukta leibak thonjilaga lairamba thengnake loina da leibak tholiba saruk adugi akuiba adu borwal puraga chekna fencing tawna da bathabak laukolamba thengnake mafam aduda tinna khaba wana bakhong orga saba khola amada sangsinduna yengsiluba matamda myoi mari lairamba thengnake myoi mari adu kana no hanglubada makoi tari suba MR ki person ngaktani Battalion ki commanding officer PG Singsit ki lam adugi wall fencing tawnadabagi cement nunglai ngoi jona singba thamliba du sangnaba BISM Bijoi koba amagi khudangda haraga tharakpani hana person amana phongdorake mafam aduda commanding officer ki yum sagani hai madugi damak wall fencing tawbani hana su phongdoke makoi me taraga mathoida mafam aduda lakpani makoi mari gi manungda amana follower mystery ne amna follower Dovini aduga person ani the rifleman makoi ki mamhangda fencing adu tawna da begidamak civil ki view sing laga bor file pholam bane civil sing adu laitrabana makoi da lairamba mafam adu da lehuri ba polam sing adu sangna da basi wana hairakpani haiduna BISM na sinarakpadagi makoi mari mafam adu da lakibane loidana na bor file pholam ba mafam adu makoi makhong haijin bagi thabak cha tharakpani haike Makoi mari ki manungda follower mystery oiba person aduti hana police headquarters attached tawdon lairaga department ki officer oiba thabak sing surambani handak battalion da halaba matungda mafam aduda tharakpani makoi ba mafam aduda thabak sunaraba tharakpa matam aduda siyogi maikidagi aiba siruna singba amata birakiba laite hana phangdoke makoi ki wafam adu taraba matungda deputy commissioner haujik lafum da thonjilaga jungkai saba thingbagi athingba amalenga na thamlingaida mafam aduda laibak hairga sajinbagi pau tabadagi yengba lakpani Marapasina makoina sagali po mafam adu lawfom ni netragan inkwalni haiba chap chap khangtre phawa thabak lep na bakhangan ke Deputy Commissioner na thabak suba thingbagi pau adu battalion da pibadagi makhoibu khudukta battalion da halakna da bakhangalagle an person amana phangdorake ngayagi matungda IGV Zone 3 Nitish Kumar Oswal su mafam adu da thonglake IGB na MR person sing adu ga hakting na wari sanake mafam adu lairiba MR person sing adu da nakoi mari hiding Makoina suriba thabak subada nungaiba fawra adugumba thabak sing adu pamra hangke mafam adu leiriba MR person sing aduda nakoi kari haninge makoina suriba thabak adu subada nungaiba fawra adugumba thabak sing adu pamra hangke IGP ki wang adu taraba matungda person sing aduna makoi thabak adu pampa nate battalion ki asoba singna order torokpani madu indaba ngamdabadagi mafam adu lakhibani hana phangdoke Tabak supam da saba thakpagi asang papunamak makoi gi rasan manidagi silli hanasu IGP masada phangdoke panpajabadi Manipur Police amsung Manipur Rifles ki makok thongba official kayana BDF forces sing amsung Manipur Police ki constable sing rifleman flowers sing adu official oiba thabakta sinabagi mahota masagi lanai oiba yung kaisapa imumunung ki thabakta sinabagi wagar giap miyam da phangdok nabadi ngamdana lairibane 7 MR ki CO PG Singsit suspend tawre Tari suba Manipur Rifles ki CEO P Gaulungman Singsit IPS thabak tagi suspend tawre suspend tawbagi order adu ngasi nabidang atheng pada Manipur lenga ki deputy secretary DV na thokibani hari
Order asina hai competent authority na AIS Discipline and Appeal Rules 1969 ke Rule 3 Clause 1 Clause A ki makha da bhag pa kudak ta ki suspend tawre suspension da lairing da competent authority gi aba yaudana imphala maso headquarter thadok pa yaroi amarom dana quarter sanduk lambagi police person manga suspend tawre masa masa da elo tawwa lainga ki quarter sing aran bomong da atopa miyo kamrom thamjele habagi pau fangbadagi Satharak River Drive kisar ko mohina kasi jo quarter sanduk lamba police person mga thabak taki suspend tawkre suspend tawkre pa person sing atudi kumalampak talaiba mapan suba IRB gi nupi person ama Bisnupur da taba constable ama taruk suba IRB da taba constable ama narcotic cell da taba constable ama sung Tamenglong da taba constable ama ne bakadana quarter sanduk lamba gi matang asida atoba police person ahong gi mathak tasu investigation chathari haire Nagalamrom da Niwje kon Sabam Laikai Hata Purana Bazar Basbari da Labor Engagi quarter Taragani Twitch to Waikre. Arba quarter singasi Hana Tabak the Potaka employees in the Kansinduna Tamlambare. Mafam singasi the employees in Gimatak Taruk Longba residential buildings Haragani, Masikitamak, Hodgo the loan in the Lupa Crore, some Taramanga state government Panki Valere. Makatarakwa Atopa Pauda Manipur Gituril Ambagi Imai Wankalakle. However, Midkani as the Manipurgi, Mafum Panamakta, no left the Chovan Baram Oidura, Tampaki Tongan Mafum Sing the Chiliba Turel Sengi, Imai Wankalagli. Water Reserve Department of Fang Pound High, no left the Chovan Baram Orga Impal Turel Amaso. Nambul Turel flood level Gimata the Ciele, Asin Vidawaram, Pugmanga Popa Impal Turan Givina, Minute Hunter Lakiba flood reading the meter 787.250 the Lake. Turel flood level as 785.900. Torelasi Lilong Tong to Lake reading the Nutil Pung Manga Fawada, Isaugi Sak meter 781.350 the Lake. Tongasida flood level as meter 781.350 gate tak the Chile. Number to Renki when a tongue Nambun be the Wakiva reading the Nabidang Waram Fawada meter 782.825 Gisang Yona Sienki Torelasi flood level as 782.175 Iril Turel, Nambul Turel, Thobal Turel, Amasung Manipur Turel de warning level gi makada seli haire. Adumoy namang Impal Turel asi nung tilpung ani tagin bidawaram pung mga pawpaday singgi might meter 0.175 amasung 0.150 gi sang tengkat ke. Iril Turel gi imay asi nung tilpung ani tagin bidawaram pung mga pawpad meter 0.150 gi sang tengkat le. Nambul Turel gi singgi imay nung tilpung ani tagin bidawaram pung mga pawpa meter 0.125 gi sang da hengkale. Singing Havada Junkia among at Hokre. Sanafudi Disiki Manung Chadaleva, Mayankang Village, singing Habakita Doctor, Yum Tanarum among at Tokra Kuza sing Safakadam from that Sedam from Blow to the Lane. Tadokasima from Masida Lambi Sembakitabox Tariba, National Highway. IDC El Namadam Channel returning walls happy Dabaki Tokibani Anakulgi, Kunzas the Maral Siragle. President Fango Powers in Makatan High, National Highway number 2, Gi Mayankangi area the Lambi Park Topagatabak Tariba Sida. Madam kaya ki mamang dagi kunjats na returning walt sempina na batak sinduna laki bani. Adoba company asin na tapi dan leragli handak nung kara lep tan surak tuna. Jingning kai bagi tawdok torak po asida lebak tiba dagi kunjats singi jom amang ata thoki bani. Yum tara adu ki mari lainari bakka saksang da singba amang ata thoki. Tawdok asida handak tunang na sem ki ba intervales road ki saruk kharasu nam thabada yauke. Jingning kai ba adu da mai makai amang ata thokra ba al wairawi nopi amana pami singdai. Lambi as again at returning wall, Nintin assembly tava, Nalabak Tiba Tabo as it Hoglivane. Bagojum lady from Masitam, the Tamnam Tarapam, the Kunjasing Mafam the labor power kineragle. Kulasigi, Jum sing as the Ebnontan Gimatam, Sagising Tombaki on the Santox and Tauta later Paso. Nabidagi Matam the Tumbakina to Atopas half a gadapam from Sing the Ahing Jari Pasanare. No lacking among the Kunjasing Mikedagi and ISIDCL the Taxin Kivala Kravale. Konjasing akan berkolau asin namparam oy itu nampam atu dari tani kual sahabat orang lepaso. Quality maintain tok tu pun namparam oy pun sahabat ngai ringai asida dingkai pawu orang le. Malam masih hian napam tu pun thadok sing bayuk na ringai panipu lain agam badi. Bari lain bu authority na akan ba miang sang biu anu sama kata na fang torake. Haireng tureng torok basing lekai de lei bayarak loi mutum maniton. Lai harau boda tangkul sahabat ke wathok. Nomita khongpan tabam. Housing Manipur ki lai haro buda tangkul nupa ki saktam blang ba tangkul sabasing na satarli pagkahen ba thong singge. Tawdok mamang da su thoki badagi umang lai kan ba apun balup ukal na warak watem ba ki tabak sa thaki ba kya lai kre. Ado ba makata na chathanarak tu na social media ki platform sing ori ba
Facebook na singbada upload tawnarakpagi wathok lakle haina ukalgi President Motum Maritona pausi asida phangdorakle manai lai harau habasi lamdam adu koliba ngakwi senbiriba laising adu haraubane lighting thau lairim bidubu harauraga khunjau leichau na bamati sahong ngahong na banunga yai phaba khunai ama oina na bagidamak laigi thauram pangtuk tuna thauni jebagi thauram singni masida sunatana thauram asina mitei furpu masak takpaga loina na mitei lighting boso masak takliba thauram ni adubu thauram masibu miyamda masak thokna khangan gadoriba harauriba mafam adugi amaiba amaibi pena khongba nurabi saba jauna tangkul sariba miyu ituna miyamda khangan gadabani lai haro bagi laigi faram kya khulna takan leke adugi miyamda khangan dura ipa ipo haktak dagi leiraklaba lamdam masigi mitei furuk sagon raklaba thauram sing khangan gadabani thauram masima mitei furuk su lapthong naba yadraba thauram ni adubo asigamba thauram masigi khudong chaba lauraduna lai haro bagi thauram da tangkul sariba miyo singi marak dagi kharana thauram asigi masak thialagna bahona rakbagi mami chauna tarakle harba thawong sing asi khanta ba uhat padagi thorakpani haraduna lai harau pada tangkul nopagi saktam langwa sava singna firing tureng torokpa yarolagati maduna maram oiraduna mahak khul laikai aduda leiba phawba yadabagi phimda laklagani haike huran giba gari ani police na phagat bangamle manipur ki tongan tongan mafam singdagi gari huran kha habagi complaint lakpadagi tha asigi nifanda Bisnupur Police Station halokat giba FR number 17 close 5 2022 gi makhada ngasi Bisnupur Police ki team amasung CDO Bisnupur ki team amada kumbi Police Station gi marung chana laiba lai ngobi dagi huran kiba gari ani phagat bangamle police dagi phangpa pau asna makhata na hai Bisnupur district ki SBL Heroes ki miyang makhata tha phagat bangam kriba gari singadu Honda Activa 5G angangba masu amasung Honda Activa 5G higok masu ni makhata na singnaba mafam singta police ki team asina thibhomba ki thabak leptana chathare Idai Perez gi gate ahum hangle mathau tarabadi manga mak hangani awangbo niumai hauke basayul asida nong leptana choba maramna turel gi ising imai hangkatuna lamdam asida ising gi jaw mayong narpa yabagi phibam ama lagliba asida gi ngak thokna dawa Idai Perez gi gate ahum hangdokre mathau daraklabadi Perez asigi gate manga mak hangani haina Water Resources Minister awangbo niumai na phangdokre ngasi sangai til da pangthokpa thoram amada sarugya kiba Minister awangbo niumai da Pamising na hangba uang gi pakum pira dan haike. Kumsi di nung ngasi ngangkatna akan pamong da sure masih da kudong tiba mayuk na biya bagi pibam ama urpa maramna. Department alakot pamthokpa khongthang sing lawale. Nongju da laktringi mang oina critical oikda bama fam sing identify tawkhre amasong bahakna lanai oina suma fam sing chatuna monitor dawre. Mafam sing asida haukiba thadagi hauna temporary oiba khongthang sing lawkotpa haukre. Mangna hai haukiba sahi mari manga asida lamdam asida thengnariba ising isaugi problem asi catchment oriba mafam singda nung ka hena chuba asana turen gi ising gi volume hengkat pa masong downstream da chenthrakpa matam da ithai virus asi thingduna thamba sinani virus asi thingbana virus asi thingbana turet gi ising gi volume asi hengkat pane turen gi ising imai henggalak liba asi yengthuna ithai virus gi management authority ga paw phanguduna virus asi gi gate ani hangke adabi ising gi volume asi antadaba maramna ahum suba gate chu hangle Beres asigi gate mangagi manungda gate number 1 amasung 5 asi hangdre isingi volume asi hanggalap tuna khudong thiba mayuk naba yabagi phibam labade lemawriba gate anisu hangare department na khongthak asi lokot pagal loina na ising kaiba yaba mafum sinda leibak thon bana singbagi thabak asi local club singa loina na paikhali amaso akoi bita leiriba miyamsu alert oina laina na bakhagan kre ising kairakpa yaba mafum sinda senakadaba polam singchu sem sadona leire Awang wong nama kata nahai jari bam dasu thaja dana ising isau mayung nare department ki maike degi lokot pam thok pa section tharong sing lokal le adu bajiri turel asi chawba ko loina na turel asi bangna ising chawon da maramna matam chana kan phangam hudre asina maram oiduna jum humpurom ichau asina tamthina sogal le ising na sogal ba imung sing da disaster management ki maike degi relief viduna pangpa yaba mateng pangli amaso jari bam da monitoring team na komne yang sile ising isau asina maram oiduna pam da thodok sing thogan dana bagi dambakta control room su pungkun mari hangtona mathau tawre India gi wena ju khwaidagi thakpada dry state oiriba Manipurna manga soba mafum da leire Manipur asi government dry state ni handa lang thok sarabasu India gi wena ju khwaidagi thakba state singi marungda manga soba mafum da leire state asi ju thakbagi sang asi apunba mising gi chada 37.5 oire ju thakbagi sang asi urban dagi rural gi lamsing na hele Ministry of Health and Family Welfare na phongkiba NFIS 5 National Family Health Survey 5 2019-21 के रिपोर्ट मतुंगिना सही तरामगा की मथक्ता लैबा नुपासिंग मरक्ता इंडिया की ओइना यू थकपि की चांग असि अरुणाचल प्रदेश ता अपनबा मिसिंग की चादा
52.6 oiduna ahanba mafamda leire. Masigi matungda Telangana na apunba misingi chada 43.4, Sikimna apunba misingi chada 39.9. Andaman and Nicobar Islands na apunba misingi chada 38.8 amasong Manipur na apunba misingi chada 37.2 oire. Manipur gi oina sahi taraga mga gi mathakda laiba nufa sina ju thakpa gi sanga si apunba misingi chada 37.5 oire. Masigi manungda urban area da laiba nufa sina ju thakpa gi sanga si apunba nufa masingi chada 34.8 amasong rural area da laiba apunba nufa masingi chada 39.2 oiduna mayulam urban area dagi khongang gi lamda laiba nufa sina ju thakpa gi sang wangle. Adupa sahi taraga mga ki mathakta laibi nufi singi marakta yu thakpi sanga si urban area da laibi nufina chada ama masung khongang da laibi nufina chada 0.8 oiduna apun bagi chada 0.9 oire. India ki wede yang padasu sahi tara mga ki mathakta laiba nufa sina yu thakpi sanga si urban gi lamda gi rural gi lamda hele. Urban gi lamda apun bamisingi chada 16.5 yu thakpa matamda rural gi lamda apun bamisingi chada 19.9 oire. Yu khwaidagi thakta state amasong union territory singi manungda Lakshadweep na apun bamisingi chada 0.4 oire. Masigi matungda Gujarat na chada 5.8, Jammu and Kashmir na chada 8.7, Rajasthan na chada 11, Maharashtra na chada 13.9 amasong UP na chada 14.5 oire. Sahi tara magai mathakta laibi nufi singi manungda India ki wana ju khwaidagi thakpa state asi Arunachal Pradesh na oire. State asi ki apun banufi masingi chada 24.2 na ju thakle. Masigi matungda Sikkim na apunba nupi masingi chada 16.2, Assam na chada 7.3, Telangana na chada 6.7, Jharkhand na chada 6.1 ju thakle. Manipur gi wena nupi ju thakpa gi sanga si apunba nupi masingi chada 0.9 oire. Manipur gi wena hidak mana sinaba gi changsu sahi tara mga gi mathakta laiba apunba nupa masingi sanga si chada 58.1 oire. Hidak mana sinaba ki sanga si urban da laiba nupa singna chada 51.4 oiba matamda rural da laiba nupa singna chada 62.4 oire. State asigi oina sahi tara mga gi mathakta laibi nupi sina hidak mana sinaba ki sanga si apun bagi oina chada 43.1 oire. Masigi manungda khungang da laibi nupi singna chada 46.6 oiba matamda mayulam da laibi nupi singna chada 37.7 oire. Report ki matung ina ju thakpa ki sanga si atoba proof sing dagi schedule tribe ki area dan heli hariba mafum sing asida nupa chada 33 ju thakpa matamda nufi chada taruk yawe. Panbajai English ang magasampan marfudra muthoy da Manipur Liquor Prohibition Act official oina chanaba haukiba galoina. Manipur asi dry state oikibani harba ek asigi makada selul kas amaso schedule tribe ki oina lining gamari lainaba hiram sing kidamak ta kom thokibani. Baka tarakwa atopa pauda Gyan Vavi case ke mari lain da Supreme Court na namasun ba lepan da direction pikre. UV ki Baransi ki Gyan Vavi Mox dagi siva ki modi fangki ba mari lain na Baransi district magistrate na Muslim sin lai kon bagi hak da akai ba amata pidana ba khangan ki ba adu ki matung tarak pada. Ngasi Supreme Court ki mai ki namasun ba da ating ba amata pidana ba khangan kre. Adamak po Gyan Vavi Mox case ki hearing sagun sinamit phawa ayai thokre. Aukiba me tara ka darukda Varanasi ki 7 court amana sibgi modi fangkiba Gyan Vavi Mox complex da mijatok sasin tawbada atingba thamkiba ki order adu ngase Supreme Court ki maike dagi stay tawkiba kaloina sibgi modi fangkiba area adu kaktaba protection tawna ba khagan kre court asigi maike dagi UP government amsung advisor da notice issue tawkre Aukiba sahi lising amaga sampan marfudra mathoida Varanasi court da file tawrakiba petition amagi matungina de Gyan Vavi Mox asi Mughal ruler Aurangzeb na taraga dharuk suba century ki matamda Kazi Biswanath Laisang ki saruk khara thugaraga sakibani marmadana local Purohit Singh na Gyan Vavi Mox complex ta puja tawbada ayaba PPU aina file tawrakibani masigi matung tarakpada Varanasi da best tawba lawyer Bijoy Shankar Rajtogi na Gyan Vavi masidasi niyam kain sakibani marmadana Mox asi archaeological survey tawbiu aina hokiba sahi lisingani taraga mapanda Supreme Court ki maike dagi Ajodhya da Babri Masjid Ram Janambhumi ki sahinariba atugi matangda rai lautokraba matung petition ama file tawrakibani matugi matung tarapada court ki order ama loinana videography yauna team amada chathagiba survey amada Gyan Vavi Mox complex dagi sibugi modi adu fangkibani bakadana Varanasi court ki maike dagi Gyan Vavi Mox complex da sadhagiba survey adu kamari denada report amada mit anini ki manung da court asina
submit tawruknarba khangankhre court asigi maikaidagi survey ki report adu media da leak oikibagi damakta survey team adu da yawriba commissioner Ajoy Misra lauthokre modi adu phangki badagi hindu gi maikaidagi makhatana mox asigi area da survey satana badabi tawbaga lonina mox adu gi premises da hindu sina lai khurumba jahangadabani haba akan bi hawla kibane adoba mox gi authority singi maikaidagi di complex adu dagi sibagi body phangki aribadu maram chade ana phangdo kibane makatarakwa atopa manipur ki pau amakhatanga asengba langla langjin thidok biraga miyamna dandi pibiyo aigi naw nufa Muhammad Azman Elias Amusna na purakhiba inaw nupi Laisram Inakhunbi asina masana yana aigi naw nufa Azmal da jumpalak pani ana social media da phongtokhiba wafamado lamdamasigi miyamna khangnakraba tanharaba ngaktani adubo magi jong imiyo sing laktuna nongma nini kak thamjaruge aidana pokraba matungda rape case ama thangalagi aiduna aigi inaw nupa bo police na phajin khibane masigi matang da miyamna social media da bhamna saba wafam bayam thagat piribasi tawbigano madugi mahutta chapchana asumpa thidolaga mara leramba miyo do hakpo charak bibiyo inaw nupana lalamba tarabadi mahaksu sairak phangjesano nobi masa aduna lalamlabasu maralgi dandi phangjesano maduda waroba leijade aijriba Muhammad Altaf Hussein Elias Boy Azmal gi mayamba khabai soy karung thong Imphales arobida content sing asigi maru iba pau khara siba pau tamjariba Manipur local news YouTube channel asidagi yengbiriba punama pathaga jari channel listen atumta kadarabadi subscribe to bitu besana subscribe to birmo leinana like and share to busu kabi ganu namakpo amakana thaga jari